Laibasi state pumbada chemists singna strike changsin bagum Manipur su pharmacy sing thong londuna strike asi mapung fana chatari All India Organization of Chemists and Druggists ki makhada changsin ba strike asi state asi waina Manipur Chemists and Druggists Association sinduna chathabani strike asi maruaina online da ahongba mamalda hidak langthak yonba thingnabani strike manungda hospital ki pharmacy sing di consinde hairi Hiramasiga Mari Lenana Manipur Chemists and Druggists Association ki General Secretary Thokchom Dizamani na Fongdorpada online the hidak yonba thingbiu haibagi demanasi All India gi oina hanadigi tawduna lakpani online the hidak yonba sana duplicate oiba hidak kaya yausilakpada natana dukanda yoliba hidak mamaldagi tana yonduna miyamu lana lamjingba yabagi lambi ama ohellai loinana doctor gi prescription yaudravadi pharmacy sing na piba yadaba hidakaya so online degi sasinaba prescription piraga leiba yabagi lambi ama oihalle haina fongdoraki strike asida pharmacy gi wholesaler amasong retailer sing na sarukyari Pajamiam the online no hongi online the 30% 40% retailer the wholesaler the pole the no did shon yamigi yamdige have issue level then amana online the sang ko hidak sing je amana 70% spiritual drugs oy have je ko pajamiam di khangde pajamiam di khangde bunina magi diabetes ki cardiac ki and kidney ki thang ko ina ko prolong when sa ga ba thama tuk sa hidak sing online ki sarakpa then amana habit forming ko scheduling manung chan ba narcotic manung chan le ba hidak sing je ko sidadi imphal de or india gi na di doctor prescription yaw de hidak pi de online ji de AI generate oina hoigi doctor prescription je computer dum semaga yam laina moina pam hidak se heavy family ma ba hidak any mami ma pandamok su yam nuai na ni sauni season na ba hidak se yam nuai na phangi